Hello everyone, welcome back to our channel. Ngasigi video sidi aihakna chahi ahumuki mamangda akhoi company Robert Bosch na thabak toringaida tha ahum makhai mari muki chang muk Germany da on site ama chatpegi opportunity ma phangbada aduna Germany chatlubagi da aina sum koina koirak pa jaga sing da aina sum namsilak pa video sing dune matamdadi smaina koina blog tarokani su khangdabnina video se fazana sangna dumaina koina nambado di namhodre ko adu itar so sum aina mayam da su share toning ba haitare na aina namjar pa khara do aduga matang chan chan aina koirak pa jaga sing dugi information su dum ai kaino sita video si ki makha tarak pa dum ai dum habjarake na video se kitang aina informative oi gadra aina mayam da share to janing pagi semak pane dugi dum makha tan yeng mina siko mayam koi bi matang da har tar di aina Germany Europe koirak matam da ai isa katana loina sillaga koi bidi natte ko na ai travel agency gi mateng laure hai tare aduga aina luxury pa travel agency gi maming duna Stufifahrten ko bi ko adudi makhata ba khoi website ta change harakan da sigi Stufifahrten sigi magi travel plans na kamai tauba budget na kamai tauba habdo website ta na khoi direct changa kan da yeng minar si ko website se khoina Stufifahrten na khoina type to biro du kan da sim thokjarani link to mai description da hapcharam ge ko link te direct dum changbira su yare na khoina chang matam da mai website se somain tholani ko Stufifahrten na adubu sigi Stufifahrten gi daina han haijaw go dubudi khoina sida group khoina mi tara gi mathakta tara traungam ki chang la kan da khoina maina khoina adugi group amagi madugi travel plan ama sinbiro hai ta de khoina pamba date ta khoina chaning ba jaga adugi khoina adugi matungina moida sidhan ba yai ko adubu khoina just couple ami ama ni dang tragana solo ena khoina domaina koiba lakpagi oina oi tardi moina select pa group to adugi matungina khoina maruda join tawre haira kan da aduda khoina yawba tabani ko sigide ana madu oibnina khoina sigi numisita khoi si koining have do di madugi convenience di oiroi ko adubu moina mangjauna na yam walingai da tha magi pulap moina travel plan sin loina moi haptora kaniba ana akhoi isai convenience ki matungina khoina madugi poto yani yaro have di matungina khoina sana madugi yenge haira kanda dum khoi book toba yare adi makhata ba yenga si ko moi gi kai hapake haise ada sida lai re moi gi trips me sing se sida Switzerland gi trip ama lai ra sida 80 euros ta adigi di sida Holland gi 60 euros Paris chatpada 70 euros ki yaure adigi di sida Switzerland gi atopa jaga mafam chatpagi 90 euros ki Belgium gi 50 euros mayam ama lai re ko sida adu sida paisa khara yam da ba yauri sing se koina 80 euros hojiki exchange rate adi round about palising mapan ki chang hai tare ko adi Holland chatpagi se lising taret Paris da palising nipan ki chang na loin chatpa ya duni ko ana paisa si ki matung ina mayam su khangbiramani mayam dum guest lobiramani sida overnight stay di roiba ana kamana chat ke hamatam da ai isa gi experience dai dum haijarage ko ana aina Germany da lairiba mafam se Germany da kaino ki agi thabak mafam haitare Robert Bosch adu Stuttgart ki mafam da leirakpani ko isa ana Stuttgart ki khoina sida khoina sigi travel agency ki through di khoina chat matam da khoina phone number loina khoina moida information da pira kanda khoina book tawdini ko aduna adugi matungina moina WhatsApp group ama samakani ba numitu da chakadu mi adugi pull up hapa kanda aduga adu information che loina pirani ana moina du maina WhatsApp group sita moina haraka du se sigi adum always I think most of the time hai tare mogi pick up point se Stuttgart ki oina di khoi dum Stuttgart ki international airport ki moina bus terminal sida la ona dum haire aduga khoina mudu da chatlani adu kanda ngaira kanda moina haiba timing du dum moi chap chan exact adum moi adum pick up to bola ani ba aduga just koi dum compulsory koi dum Stuttgart international airport digi pick up thone have ke laite ko dum mafam moina dum point pirakani sigi shopping mall antragana adugi jaga mafam mogi museum mogera adigi leramo aduga adu mafam digi pick up tawni na moina dum loin information se WhatsApp se dum haira ni buduna koi ne akoi leri ba jaga adugi mananak padugi madugi matungina yenge haira kanta koi na pick up point do koi gi convenience dugi matungina koi ne lepe haira koi dum pick up point da chatlaga dum moina lokhala kanda koi chatlani ba
ꯆꯠꯄꯁꯦ ꯇꯥꯏꯃꯤꯡꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ 1 ꯗꯦꯒꯤ ꯇ꯭ꯔꯤꯞ ꯉꯥꯛꯇ ꯑꯣꯏꯔꯛꯀꯗꯣꯏꯅꯤꯀꯣ ꯁꯤꯒꯤ ꯄꯩꯁꯥ ꯌꯥꯝꯗꯕꯁꯤꯡꯁꯦ 1 ꯗꯦꯒꯤ ꯇ꯭ꯔꯤꯞ ꯑꯣꯏꯔꯛꯄꯅꯤꯅ ꯄꯨꯡꯁꯦ ꯄꯨꯡ 3:30 ꯑꯗꯥꯏꯗꯒꯤꯗꯤ ꯍꯧꯔꯅꯤꯀꯣ ꯑꯌꯨꯛ ꯉꯟꯇꯥꯒꯤ 3:30 ꯑꯗꯥꯏꯗꯒꯤ ꯍꯧꯔꯀꯥꯟꯗ ꯖꯔꯃꯅꯤ ꯑꯩꯈꯣꯏꯅ ꯌꯨꯔꯣꯞꯁꯦ ꯑꯗꯨꯝ ꯖꯔꯃꯅꯤ ꯖꯔꯃꯅꯤꯁꯤꯅ ꯃꯌꯥꯏ ꯋꯥꯏ ꯁꯥꯏ ꯂꯩꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯌꯨꯔꯣꯞꯀꯤ एवरी कंट्री ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯏꯅꯛ ꯅꯛꯑꯦ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯃꯛ ꯑꯗꯨꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯅꯛꯂꯛꯄꯅꯤꯅ ꯌꯥꯝ ꯀꯨꯏꯅ ꯆꯪꯕ ꯑꯣꯏꯗꯦꯕ ꯆꯠ ꯃꯇꯝꯗ ꯑꯗꯨꯅ ꯁꯤꯗ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯁ꯭ꯋꯤꯖꯔꯂꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯋꯤꯖꯔꯂꯦꯟꯁꯦ ꯄꯨꯡ 3:30 ꯑꯌꯨꯛꯀꯤ ꯁ꯭ꯇꯥꯔꯠ ꯇꯧꯕꯗꯨꯅ ꯑꯗꯨꯝ ꯄꯨꯡ 10 ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕ ꯅꯪꯕ ꯑꯗꯨꯝ ꯆꯥꯡꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯧꯔꯦꯕ ꯑꯗꯨꯅ ꯌꯥꯝ ꯅꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯉꯟꯇꯥꯅ ꯇꯧꯔꯅꯤ ꯆꯠꯂꯅꯤ ꯑꯗꯨꯒ ꯄꯨꯡ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏ ꯌꯧꯔꯦ ꯍꯥꯏꯔꯀꯥꯟꯗ ꯖꯁ ꯁ꯭ꯋꯤꯖꯔꯂꯦꯟꯒꯤ ꯃꯐꯝ ꯑꯃꯗ ꯊꯥꯗꯔꯝꯃꯦ ꯍꯥꯏꯔꯒ ꯑꯗꯨꯈꯛ ꯌꯦꯡꯕꯩ ꯋꯥ ꯅꯠꯇꯦꯀꯣ ꯁꯤꯗ ꯃꯣꯏꯅ ꯍꯥꯏꯔꯤꯅ ꯁꯤꯗ ꯕꯔꯟ ꯏꯟꯇꯔꯂꯥꯀꯦꯟ ꯒ꯭ꯔꯤꯟꯗꯦꯜꯋꯥꯜ ꯂꯥꯎꯇꯔꯕ꯭ꯔꯨꯅꯦꯟ ꯑꯗꯨꯅ ꯃꯐꯝꯁꯦ ꯑꯗꯨꯝ 3-4 ꯑꯗꯨꯝ ꯀꯣꯏꯔꯛꯀꯅꯤꯕ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯖꯒꯥ ꯀꯟꯇ꯭ꯔꯤ ꯑꯃꯃꯝꯗꯨꯒꯤ ꯑꯗꯨꯅ ꯀꯣꯏꯔꯛ ꯃꯇꯝꯗ ꯃꯐꯝꯁꯦ ꯃꯣꯏꯅ ꯄꯨꯡ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯏꯟꯇꯔꯂꯥꯀꯦꯟꯗ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯏꯟꯇꯔꯂꯥꯀꯦꯟꯗ ꯃꯣꯏꯅ ꯑꯩꯈꯣꯏ ꯊꯥꯗꯔꯝꯃꯀꯥꯟꯗ ꯗ꯭ꯔꯣꯞ ꯇꯧꯔꯝꯃꯦ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯅ ꯄꯨꯡ ꯑꯁꯨꯛꯇ ꯄꯨꯡ 2ꯒꯤ ꯃꯇꯨꯡꯗ ꯁꯤꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯑꯦꯔꯤꯌꯥꯁꯤꯗ ꯋꯥꯆꯦꯞꯇ ꯂꯣꯏꯅ ꯂꯣꯀꯦꯁꯟ ꯂꯣꯏꯅ ꯄꯤꯔꯀꯥꯟꯗ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯄꯤꯛꯑꯞ ꯂꯧꯈꯠꯀꯅꯤ ꯑꯗꯨꯅ ꯁꯤ ꯐꯨꯛꯀꯤ ꯄꯨꯡ ꯃꯅꯨꯡꯁꯤꯗ ꯁꯤꯗ ꯂꯥꯛꯄꯤꯌꯣꯅ ꯃꯣꯏꯅ ꯍꯥꯏꯅꯤꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯅꯤ ꯑꯗꯨꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯆꯠꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯟꯚꯤꯅꯤꯌꯦꯟꯁꯇ ꯑꯩꯈꯣꯏꯅ ꯀꯣꯏꯖꯕ ꯋꯥꯅꯤꯗ ꯖꯒꯥꯗꯨꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯏꯟꯇꯔꯂꯥꯀꯦꯟꯁꯇꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯄꯤꯛꯑꯞ ꯇꯧꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯃꯨꯛ ꯒ꯭ꯔꯤꯟꯗꯦꯜꯋꯥꯜꯗꯒꯤ ꯑꯃꯨꯛ ꯂꯥꯎꯇꯔꯕ꯭ꯔꯨꯅꯦꯟ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯀꯣꯏꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯖꯁ ꯁ꯭ꯋꯤꯖꯔꯂꯦꯟꯒꯤ ꯃꯐꯝꯗ ꯊꯥꯗꯔꯝꯃꯦ ꯍꯥꯏꯔꯀꯥꯟꯗꯁꯨ ꯑꯗꯨꯒꯤ ꯑꯗꯥꯏꯒꯤ ꯖꯒꯥ ꯈꯛ ꯌꯦꯡꯕꯒꯤ ꯋꯥ ꯅꯠꯇꯦꯕꯀꯣ ꯃꯐꯝ ꯑꯗꯨꯝ 2-3 ꯑꯗꯨꯝ ꯀꯣꯏꯔꯛꯀꯅꯤꯕ ꯑꯗꯨꯝ ꯖꯁ 80 ꯌꯨꯔꯣꯁꯤꯗ ꯂꯣꯏꯅ ꯏꯟꯀ꯭ꯂꯨꯁꯤቭ ꯑꯣꯏꯔꯕꯅꯤꯀꯣ ꯃꯌꯥꯝꯗꯨꯒꯤ ꯑꯗꯨꯕꯨ ꯁꯤꯗ ꯐꯨꯗꯤꯡꯒꯤꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯃꯦꯅꯦꯖ ꯇꯧꯖ ꯇꯥꯕꯅꯤꯀꯣ ꯁꯤꯗ ꯑꯗꯨꯅ ꯏꯁꯥꯅ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯇꯤꯐꯤꯟ ꯄꯦꯛ ꯇꯧꯔꯒ ꯂꯥꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯕꯖꯦꯠꯇꯣ ꯇꯥꯏꯠ ꯑꯣꯏꯔꯀꯥꯟꯗ ꯈꯤꯇꯪ ꯑꯦꯐꯣꯔꯗꯦꯕꯤꯂꯤꯇꯤ ꯑꯣꯏꯅ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯀꯣꯏꯒꯦꯅ ꯈꯟ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗꯒꯤ ꯑꯩꯈꯣꯏꯅ ꯇꯤꯐꯤꯟꯗꯣ ꯄꯦꯛ ꯇꯧꯔꯛꯀꯦꯁꯨ ꯌꯥꯏꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯖꯒꯥꯗꯒꯤ ꯆꯥꯒꯦꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯈꯤꯇꯪ ꯑꯦꯛꯁꯄꯦꯟꯁꯤꯞꯇꯤ ꯑꯣꯏꯔꯛꯀꯅꯤ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯦꯟꯋꯤꯆ ꯑꯃ ꯆꯥꯕ ꯃꯇꯝꯗ ꯁꯦꯟꯋꯤꯆ ꯑꯃꯒ ꯀꯣꯐꯤ ꯑꯃꯒ ꯊꯛ ꯃꯇꯝꯗ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ 10-15 ꯌꯨꯔꯣꯁꯤ ꯑꯗꯨꯝ ꯂꯣꯏꯔꯛꯀꯅꯤꯀꯣ 10-15 ꯌꯨꯔꯣꯁ ꯍꯥꯏꯇꯥꯔꯗꯤ ꯂꯨꯄꯥ 1,000 1,500 ꯃꯌꯥ ꯑꯗꯨꯅ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯍꯥꯏꯇꯥꯔꯗꯤ ꯑꯩ ꯑꯍꯥꯟꯕ ꯑꯃꯈꯛ ꯆꯠ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯗꯤ ꯄꯩꯁꯥꯗꯣ ꯌꯥꯝ ꯌꯥꯝꯃꯟꯕꯗꯨꯗꯒꯤ ꯑꯩꯅ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯁꯤꯗꯤ ꯌꯨꯝꯗꯩ ꯑꯗꯨꯝ ꯇꯤꯐꯤꯟ ꯄꯦꯛ ꯇꯧꯔꯒꯦꯅ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ब्रेकफास्ट अदगीदी आईगी लंच की पेक लोना तौजरे हारा कांदा दुम आई लाए अन मीगी दे दुम पाक नोंगुम ममदा चंगे हारा कांदा खोय दुम चाबदा कैसु हाइदे को खोय अखोयना लीटर तौदर लोरे खोयना पोचै चखाइदर लोरे दुन अखोयना चारि पोतो खोय इसाना फजना खुमजन जरे हारा फजना पुजकी बोय तादि केम काइदे को अन दुमाना दुम आइदे दुम पेक तौरे हारा दुम चले पैसा दु खितंग द ओरसु सेव तौना बाना ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯕ ꯌꯦꯡꯉꯁꯤꯀꯣ ꯁꯤꯗ ꯑꯗꯨꯕꯨ ꯁꯤꯗ ꯑꯩꯈꯣꯏꯅ ꯖꯁ 1 ꯗꯦꯒꯤ ꯇ꯭ꯔꯤꯞ ꯉꯥꯛꯇ ꯑꯣꯏꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦꯀꯣ ꯑꯁꯤꯒꯤ ꯕꯦꯜꯖꯤꯌꯝꯒꯤ ꯇ꯭ꯔꯤꯞꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯁꯤ ꯖꯁ 50 ꯌꯨꯔꯣꯁ ꯈꯛꯇꯅ ꯆꯠꯄ ꯌꯥꯔꯛꯀꯗꯣꯏꯅꯤꯀꯣ ꯁꯤꯒꯤ ꯇ꯭ꯔꯤꯞꯁꯦ ꯑꯗꯨ ꯃꯈꯥ ꯇꯥꯕꯗ ꯁꯤꯗ 1 ꯗꯦꯒꯤ ꯇ꯭ꯔꯤꯞ ꯈꯛꯇ ꯅꯠꯇꯦ ꯁꯤꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯆꯥꯎꯔꯛꯄ ꯌꯥꯎꯔꯛꯏꯀꯣ ꯁꯤꯗ 430 ꯌꯨꯔꯣꯁ ꯑꯗꯒꯤꯗꯤ ꯁꯤꯗ 300 ꯌꯨꯔꯣꯁ ꯁꯤꯗ ꯁꯤ 300 ꯌꯨꯔꯣꯁꯦ ꯁꯤ ꯏꯇꯥꯂꯤꯒꯤ ꯇ꯭ꯔꯤꯞꯅꯤꯀꯣ ꯑꯩ ꯏꯁꯥꯃꯛꯁꯨ ꯏꯇꯥꯂꯤꯒꯤ ꯇ꯭ꯔꯤꯞꯇ ꯆꯠꯂꯦ ꯑꯗꯨ ꯁꯤꯗ ꯃꯣꯏꯒꯤꯁꯤꯅ 3 days ꯑꯗꯨꯒ 4 days and 3 nights की ट्रिप निको सीसे अदुना पैसा 300 यूरो ओरिसे आनी जकी मतमदुदना 450 यूरोस मुकी चांग ओएबा अदुदुना 5 nights अदुगा 6 days वरकपा लम मसिंग यामे इटाली द कोइफम जगह से याम लैयेबा इटाली गिदी अने इटाली ददी 1 day ट्रिप ति तौबिगनो को इटाली दि याम द्रबदा 5 days इटाली दि लैगदुबा कोइना हिस्ट्री तमक लम मैम दो यूरोप की अयाम लोइना इटाली तनी को लेरी मैम से कोई लीडिंग टावर ऑफ पिसा दिगिदी कोइना याम अंगांग द कोइना पामनिंग जरप सिनेमा ग्लेडिएटर गाइदो अद यावबो मोगी रोम की कोलोसियम लोइना मक कनो तनी को इटाली तंगा तनी को लेरी मैम से तनी इटाली ददी एट लीस्ट 5 days इटाली की दमुत काइथोपियु को अद सिदा येंगसिको 300 euros से 300 euros हारक्टा दि लुपा लिसिंग कुंट्रा मुकी चानी कुंट्रा मंगा मुकी चांग हुजि की एक्सचेंज रेट की वैल्यू की मतुंगिना अना लिसिंग कुंट्रा मंगा दा सिदा नुमित हुमनी मरीनी मु इटाली कोइबा चटपा ओवरनाइट स्टे होटल की पैसा लोइना यावरे हारगा सिदा लुपा लिसिंग कुंट्रा आइसिदी यामना एफोर्डेबल ओरेको कोइ इसाना तोंगाना चचा मतमददी इराइ लाइना सिदा नुमित हुमनी मरीन लेरकपददी लुपा लिसिंग ला अमे मयादि दम लोइगे हारनिको येंगसे सिदा मा मनुंग चंगे हारा कांदा कोइना सिदा मोइगी इटनरी हाइतारेको मोइगी करी करी मोइगी ट्रिप टू की प्लान दो डे वाइज सिदा लोइने पिथोनी को सिदा समन हाबदा सिगी मोगी
Como and Milan se yengse ko. On the first day we arrived to Como adukanda moina torise adu 4 hours ko sita koi ba khopagi loina matam pirani ati mathang sita moina pung kaya koi ba ya adu to ba ya digi di mathang ge muk trip amung chana bagi sigi pung asuk tegi koi pick up la ko chagani ko kani adu loina ma ngasai ge haije ge ba WhatsApp group to the loina information da moina loina share taro kani ba dune yamna convenient oi hai tare ko sigi travel agency se kini aduna paisa se charok ta di sida dum masing ya mai se ko aduga sigi matang da ina kitang aina haijau go do bodi akoina sida mayam na su khanjaram gani ko paisa se su yam dri sidi moi je soidan compulsory dormitory gum da lehelam kani na tragana koina couple loina lakning ba kangbu sing yaur ta de couple loina la ga mi to ga room share ta roina haira kadra habigi madu gi dot ti soilaram gani na thase koina adu madu gi dot to sunglei lebi ganu ko sida couple loina lak matam da priorities in hotel ki room book tong matam da priorities always couple da han loina moi preference pirakani ba and always couple na tragan angang macha chahi ani hum tang su bangang yarga lapi bo su adugi always madu da han priority pi re hara kanda moi ki separate room ama pina bo honor kani ba 100% moi guarantee ne sidi moi ki travel ki moi ki trip guarantee ne ba 100% moi ki separate room pina honor kani aduga ai san sa kim tam de ai ki solo sa kim ni ko ana solo na lapi ba mi sing do di group oina akoi room do share to mina tare room share to baina koi bed share to gudum nati ko separate bed loina pirakani adu dormitory di nate separate room ni room da am chawre haira kan da phamu tongan tongan yaw do adu mana pirakani ba ana yamna convenient oi hai tare duga sida breakfast loina included or kani du lunch and dinner di isana du manage tau tare ko koiring manung da koina jaga du gi mai gi cultural mai gi kari sinchak sari kholi ke to koina kitang taste of bining ba yaw tar di madu gi pot to koina mai gi restaurant sing do yeng tare sidi 4-5 days sing di koina advance da koina tiffin pack tar padi ha bana trap ni na maduna kitang madu gi adjustment do yeng bitare ko sini na sida 90 euros ki aina chapado si ki Switzerland ki si lai ra Bern Interlaken Grindelwald ga Lauterbrunnen ga 90 euros ki se yam phajaba mafam ni ko pura picture perfect ai do kamra koina ngar ngi da calendar da ga yam yaw ki picture sing du ni ko si myam sing se yam phajaba mafam ni adudi Stufifahrten travel agency ki matang sida swaida loisilasi ko aduga aina koi ba chalak ki ba mafam myam sing do si ki Stufifahrten ki through de gi chalaki myam sing dugi mu video da makata ni yeng minar ko adum video marak ta sudum aina information dakar da ma passing dum ai dum hajara kani ko adi makata ni yeng minar se aina Germany han koi bagi hobagi mafam se Lake Constance de hoy ko Lake Constance have lam do de lauraga thon gi ba lake ni ko dum chawe koi loktak lek ka dum hafet manani hai tare duga magi speciality hayo haragana ma se koi gi Switzerland Germany aduga Austria sigi lam ahum sigi border se loina share to ko yamna phajama pham ne culturally yamna vibrant oi ba hai tare ko aduga sigi khongi Lake Constance ke ha matam da dum koi by road ta chala su dum yai natraga na khoina ferry ride te chache ge shai ko aduga ai gi personal experience di aina sum ferry ride to experience toning boy na ferry de gi oina chatle the ferry se khoi ki 2 way chat khibaga halak gi ticket pulab tum hana book to ko anna si gi 2 way ki trip sida lupa 25 euros mula kani lising ani chawanga muk adu kanta pung ama muk changi ko si gi ferry ride se adu na ferry ride te gi chaning ba yaw tar di si gi experience se dum nungai hai tar mathangi sina Score Plus ko Germany ki yamna maming chat pa square amne sida just sum khoi gi drinks kum ba jana pura ga evening ngak sum ma'am socialize tabum jaga ni ko adu nungai mafam ne aduga khoi gi ahum suba jaga sina siche toboggan ride ka ko toboggan ride se kano ne roller coaster ki type dai tare sum unique web experience ne sisu sum try taru ga na chalu bani ko da si se khoi gi si gi thogot khi bisiga aduga thaudarak bagi trip sida khoi gi lupa 15 euros hai tare lupa lisingam changa hai tare khoi India gi rupees taira gana adum ki chang lawe unique experience ne mayam lak piba Europe ta pitari sin tang try to ko aduga si sina khoi gi Highline 179 ko ba kano ne hanging bridge ni ko koina si toboggan ride ki jaga jam nakna na dum leram ko si ja koina tang changu se na changu bani ko si so adum nungai kilometer makhai moram ni si duga sigi mafam sina kai Rhine Falls Switzerland
ꯑꯩꯈꯣꯏꯅ ꯁ꯭ꯋꯤꯠꯖꯔꯂꯦꯟꯃꯛꯇꯤ ꯅꯠꯇꯦꯀꯣ ꯁꯤꯁꯦ ꯑꯩꯈꯣ ꯖꯔꯃꯅꯤꯒ ꯁ꯭ꯋꯤꯠꯖꯔꯂꯦꯟꯒꯤ ꯕꯣꯔꯗꯔꯗ ꯂꯩꯕ ꯋꯥꯇꯔꯐꯣꯜ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯌꯥꯝ ꯃꯃꯤꯡ ꯆꯠꯄ ꯖꯒꯥꯅꯤꯀꯣ ꯁꯤꯁꯦ ꯁꯤꯒꯤ ꯃꯥꯒꯤ ꯐꯦꯔꯤ ꯔꯥꯏꯠ ꯃꯥꯏꯁꯨ ꯃꯆꯥ ꯃꯆꯥ ꯂꯩꯌꯦꯕ ꯔꯥꯏꯠ ꯃꯈꯜ ꯃꯈꯜ ꯁꯤꯒꯤ ꯔꯥꯏꯠꯁꯤꯗ ꯁꯤ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯅꯨꯡꯁꯦ ꯁꯤꯗ ꯇꯣꯡꯒꯦꯕꯨ ꯌꯥꯏꯑꯕ ꯑꯩꯈꯣꯏ ꯔꯥꯏꯠꯇ ꯆꯠꯂꯀꯥꯟꯗ ꯃꯣꯏꯒꯤ ꯄꯦꯀꯦꯖ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯁꯤ ꯐꯖꯅ ꯀꯤꯕꯅꯦ ꯁꯤꯒꯤ ꯃꯇꯥꯡꯒꯤ ꯏꯁꯤꯡꯁꯤ ꯈꯨꯀꯟ ꯑꯃꯅꯦ ꯍꯥꯏꯕ ꯁꯤꯁꯦ ꯄꯨꯔꯥ ꯍꯥꯏꯁꯤꯅꯦ ꯑꯩꯈꯣꯏꯗꯤ ꯄꯨꯔꯥ ꯂꯨꯞꯇꯨ ꯃꯥꯜꯂꯕꯅꯤ ꯁꯤꯗ ꯁꯤꯗꯒꯤꯗꯤ ꯏꯇꯥꯂꯤꯒꯤ ꯇ꯭ꯔꯤꯞ ꯑꯃꯨꯛ ꯍꯧꯔꯦꯀꯣ ꯏꯍꯥꯟ ꯍꯥꯟꯅ ꯏꯇꯥꯂꯤꯒꯤ ꯇ꯭ꯔꯤꯞꯇ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝꯁꯦ ꯚꯦꯅꯤꯁꯅꯦ ꯃꯌꯥꯝ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯃꯐꯝꯅꯤꯀꯣ ꯁꯤꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯁꯤꯒꯤ ꯃꯣꯏꯒꯤ ꯁꯤꯒꯤ ꯍꯤ ꯇꯣꯡꯕꯁꯦ ꯚꯦꯅꯤꯁꯀꯤ ꯃꯣꯏꯒꯤꯗꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯀꯥꯔ ꯊꯧꯕ ꯌꯥꯗꯦꯀꯣ ꯚꯦꯅꯤꯁ ꯃꯅꯨꯡꯗꯗꯤ ꯑꯌꯥꯝꯕ ꯃꯣꯏ ꯁꯤꯒꯤ ꯍꯤꯁꯦ ꯇꯣꯡꯉꯒ ꯂꯣꯏ ꯆꯠꯇꯣꯏꯅꯦ ꯂꯝꯕꯤꯁꯤꯡꯁꯦ ꯀꯥꯔꯅ ꯆꯠꯄ ꯌꯥꯕ ꯂꯝꯕꯤ ꯅꯠꯇꯦꯕ ꯌꯥꯝꯅ ꯈꯨꯏꯌꯦꯕ ꯑꯣꯡꯂꯤ ꯖꯁ ꯋꯥꯛꯋꯦ ꯉꯥꯛꯇꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯁꯤꯗ ꯒꯥꯔꯤ ꯃꯆꯥ ꯁ꯭ꯀꯨꯇꯔꯕꯨ ꯊꯧꯕ ꯄꯥꯛ ꯎꯗꯦ ꯈꯣꯡꯅ ꯉꯥꯛꯇꯅꯤ ꯆꯠꯅꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯒ ꯃꯔꯛꯇ ꯆꯠꯀꯦ ꯍꯥꯏꯔꯒꯅ ꯁꯨꯃꯥꯏꯅ ꯍꯤ ꯇꯣꯡꯉꯒ ꯆꯠꯇꯣꯏꯅꯦꯕ ꯇꯧꯔꯤꯁꯦ ꯈꯪꯗꯦ ꯁꯤꯃꯥꯗꯤ ꯑꯃꯗꯗꯤ ꯌꯥꯝ ꯐꯖꯩ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯑꯣꯏꯅ ꯄꯔꯁꯣꯅꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯍꯥꯏꯌꯣ ꯍꯥꯏꯇꯥꯔꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯐꯖꯕꯗꯨꯗꯤ ꯑꯣꯏꯗꯦꯀꯣ ꯚꯦꯅꯤꯁꯁꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤꯗꯣ ꯂꯣꯏꯅꯃꯛ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯉꯥꯛꯇ ꯂꯩꯗꯣꯏꯅꯦꯕ ꯂꯝꯕꯤꯁꯤꯡꯁꯦ ꯑꯗꯨꯝ ꯊꯥꯏꯅꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯃꯥꯒꯤ ꯃꯣꯅꯨꯃꯦꯟꯠꯁ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯊꯥꯏꯅꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯌꯥꯝꯅ ꯂꯤꯔꯕ ꯃꯥꯔꯀꯦꯠ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯀꯣ ꯁꯤꯗ ꯑꯌꯥꯝꯕ ꯂꯝꯕꯤꯁꯤꯡꯁꯦ ꯅꯧꯅ ꯁꯦꯝꯕ ꯂꯝꯕꯤ ꯑꯝꯇ ꯅꯠꯇꯦꯕ ꯆꯍꯤ ꯂꯤꯁꯤꯡ ꯍꯦꯟꯅ ꯀꯨꯏꯔꯕ ꯂꯝꯕꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯁꯤꯁꯦ ꯌꯥꯝꯅ ꯚꯦꯅꯤꯁꯀ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯖꯒꯥꯅꯤꯀꯣ ꯃꯥꯒꯤ ꯌꯨꯝꯁꯤꯡꯁꯦ ꯂꯣꯏꯅ ꯃꯆꯨ ꯑꯃꯃꯝ ꯇꯧꯅꯤꯕ ꯑꯗꯨꯒ ꯌꯥꯝ ꯐꯖꯕ ꯑꯗꯨꯒꯤ ꯖꯒꯥꯗꯣ ꯌꯥꯝ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯌꯥꯝ ꯐꯖꯕ ꯃꯣꯏꯒꯤ ꯒꯥꯔꯗꯦꯟ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏ ꯖꯒꯥꯁꯦꯀꯣ ꯄꯥꯔꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯌꯥꯝ ꯐꯖꯕ ꯖꯒꯥꯅꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗ ꯏꯇꯥꯂꯤꯒꯤ ꯇ꯭ꯔꯤꯞꯁꯤꯡꯁꯦ ꯑꯌꯥꯝꯕ ꯐꯖꯕꯅꯦ ꯁꯤ ꯖꯒꯥꯁꯦ ꯌꯨꯝꯁꯤꯡꯁꯦ ꯃꯆꯨ ꯂꯣꯏ ꯇꯧꯅꯤꯕ ꯁꯤꯁꯤꯡꯁꯦ ꯑꯗꯨꯝ ꯁ꯭ꯇꯨꯗꯤꯐꯥꯔꯇꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯏꯇꯥꯂꯤꯒꯤ ꯇ꯭ꯔꯤꯞꯇ ꯑꯗꯨꯝ ꯀꯣ ꯃꯇꯝꯁꯦ ꯁꯥꯡꯅ ꯄꯤꯔꯛꯀꯅꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯦꯛꯇ ꯀꯣꯏꯕꯗ ꯄꯦꯟꯗꯦ ꯍꯥꯏꯕꯗꯨ ꯇꯧꯔꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤ ꯖꯒꯥ ꯑꯃꯃꯝꯗ ꯄꯨꯔꯥ ꯐꯨꯜ ꯗꯦ ꯑꯃꯃꯝ ꯑꯩꯈꯣꯏꯒꯤ ꯀꯣꯏꯕꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯄꯤꯔꯛꯀꯅꯤꯕ ꯁꯤꯗ ꯅꯨꯃꯤꯠ 5ꯅꯤ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦꯅꯀꯣ ꯅꯨꯃꯤꯠ 5ꯅꯤꯅ ꯄꯨꯔꯥ ꯑꯩꯈꯣꯏ ꯁꯤꯒꯤ ꯚꯦꯅꯤꯁꯁꯤꯃ ꯀꯣꯏꯕꯗ ꯄꯨꯔꯥ ꯐꯨꯜ ꯗꯦ ꯑꯃ ꯄꯤꯔꯅꯤ ꯑꯣꯜꯃꯣꯁט ꯄꯨꯡ 9 ꯑꯁ ꯆꯠꯄꯗ ꯅꯣꯡꯃꯗ ꯀꯤꯂꯣꯃꯤꯇꯔ 20-30 ꯆꯠꯂꯝꯅꯤ ꯈꯔ ꯆꯠꯄꯗꯤ ꯆꯠꯇꯥꯔꯦ ꯈꯣꯡꯅ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯩꯈꯣꯏꯒꯤ ꯏꯇꯥꯂꯤꯒꯤ ꯇ꯭ꯔꯤꯞꯀꯤ ꯃꯐꯝꯁꯤꯅ ꯂꯤꯗꯤꯡ ꯇꯥꯋꯔ ꯑꯣꯐ ꯄꯤꯁꯥ ꯌꯥꯝ ꯃꯃꯤꯡ ꯆꯠꯄꯗꯣ ꯍꯥꯏꯅ ꯆꯦꯞꯇꯞ ꯇꯧꯔꯒ ꯂꯩꯕꯁꯦ ꯃꯌꯥꯝ ꯐꯣꯇꯣ ꯅꯝꯅꯔꯤꯅꯦ ꯇꯧꯕꯁꯦ ꯌꯦꯡꯕꯗ ꯅꯣꯛꯅꯤꯡꯕꯅ ꯑꯁꯦꯡꯕ ꯑꯩꯁꯨ ꯌꯥꯎꯔꯤꯅꯦ ꯑꯗꯨꯕꯨꯗꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯀꯥꯁꯤꯅ ꯃꯔꯣꯟ ꯑꯃ ꯇꯥꯡꯕꯅꯦ ꯇꯧꯅꯔꯤꯁꯤꯡꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝꯁꯤꯡꯁꯤꯗ ꯐꯣꯇꯣ ꯅꯝꯅꯔꯤꯕꯅꯦꯅ ꯂꯣꯏ ꯄꯩ ꯂꯩꯅꯔꯤꯁꯤꯡꯁꯦ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯣ ꯁꯤꯗꯤ ꯀꯩꯁꯨ ꯃꯥꯒꯤ ꯇꯤꯀꯦꯠ ꯂꯩꯇꯦꯀꯣ ꯁꯤ ꯑꯩꯈꯣꯏ ꯆꯠꯄꯒꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯊꯛ ꯀꯥꯈꯠ ꯃꯅꯨꯡ ꯆꯪꯒꯦ ꯈꯣꯠꯀꯦ ꯍꯥꯏꯇꯥꯔꯗꯤ ꯑꯗꯨꯒꯤ ꯇꯣꯉꯥꯟꯅ ꯇꯤꯀꯦꯠꯄꯨꯗꯤ ꯂꯩꯀꯣ ꯁꯤꯒꯤ ꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯐ꯭ꯂꯣꯔꯦꯟꯁꯇ ꯍꯧꯔꯦ ꯐ꯭ꯂꯣꯔꯦꯟꯁ ꯌꯥꯝ ꯐꯖꯕ ꯃꯐꯝꯅꯤꯀꯣ ꯐ꯭ꯂꯣꯔꯦꯟꯁꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯇꯥꯂꯤꯒꯤ ꯃꯐꯝ ꯑꯃꯗ ꯑꯃꯨꯛꯀ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯥꯏꯖꯔꯕꯗ ꯃꯥꯒꯤ ꯀꯜꯆꯔꯦꯜꯂꯤ ꯌꯥꯝꯅ ꯚꯥꯏꯕ꯭ꯔꯦꯟ ꯑꯣꯏꯕ ꯖꯒꯥꯅꯤ ꯑꯗꯨꯒ ꯁꯤꯗ ꯍꯣꯔꯦꯟ ꯌꯥꯎꯔꯛꯈꯤꯅꯤꯀꯣ ꯐ꯭ꯂꯣꯔꯦꯟꯁꯀꯤꯗ ꯌꯥꯝꯅ ꯐꯖꯕ ꯌꯥꯝ ꯃꯃꯤꯡ ꯆꯠꯄ ꯖꯒꯥ ꯑꯃ ꯃꯌꯥꯝꯅ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯅ ꯌꯥꯝꯅ ꯌꯦꯡꯕꯗ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯒꯗꯕ ꯖꯒꯥ ꯑꯃ ꯎꯠꯆꯔꯛꯀꯦꯀꯣ ꯁꯤꯗꯁꯨ ꯌꯥꯎꯔꯛꯈꯤꯅꯤ ꯌꯥꯝꯅ ꯑꯗꯨꯝ ꯈꯪꯗꯦ ꯏꯇꯥꯂꯤꯒꯤꯗ ꯇꯣꯉꯥꯟꯅ ꯚꯥꯏꯞ ꯑꯃ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯥꯏꯅ ꯁꯨꯝ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄꯗ ꯌꯥꯎꯔꯛꯈꯤꯕ ꯃꯌꯥꯝꯁꯤꯡ ꯁ꯭ꯇ꯭ꯔꯛꯆꯔꯁ ꯃꯌꯥꯝꯁꯤꯡꯗꯣ ꯎꯔꯛꯄꯗꯀꯣ ꯏꯁꯥꯗ ꯄꯨꯔꯥ ꯀꯩꯅꯣꯝꯃ ꯂꯩꯗꯅꯀꯣ ꯏꯁꯥꯗ ꯏꯃꯥꯖꯤꯅꯦꯁꯟ ꯍꯥꯏꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯑꯩꯈꯣꯏꯒꯤ ꯗꯦ ꯗ꯭ꯔꯤꯝ ꯇꯧꯕꯗꯣ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯤ ꯃꯁꯤ ꯀꯣꯏꯒꯗꯕꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦꯀꯣ ꯂꯝꯁꯦ ꯑꯗꯨꯅ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯍꯟꯗꯅ ꯀꯣꯏꯒꯗꯕ ꯁꯤꯁꯦ ꯀꯩꯅꯣꯅꯤꯀꯣ ꯊꯣꯡꯗꯅꯤꯀꯣ ꯁꯤꯁꯦ ꯑꯗꯨꯅ ꯊꯣꯡ ꯃꯊꯛꯁꯤꯗ ꯁꯨꯃꯥꯏꯅ ꯗꯨꯀꯥꯟ ꯃꯌꯥꯝ ꯁꯥꯔ ꯂꯩꯔꯤꯅꯦꯕ ꯅꯨꯡꯗꯥꯡꯗ ꯁꯨꯝ ꯍꯥꯏꯐꯦꯠ ꯃꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯠꯁꯤꯡꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯌꯦꯡꯍꯜꯂꯛꯄꯅꯤꯀꯣ ꯁꯤꯁꯨ ꯑꯗꯨꯒ ꯆꯥꯕꯒꯤ ꯃꯇꯥꯡꯗꯗꯤ ꯑꯗꯨꯝ ꯃꯣꯏꯒꯤꯗꯤ ꯑꯌꯥꯝꯕ ꯕ꯭ꯔꯦꯗ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯑꯦꯗꯖꯁ ꯇꯧ ꯇꯥꯔꯦ ꯆꯥꯕꯒꯤ ꯃꯇꯥꯡꯗꯗꯤ ꯑꯗꯨꯒ ꯁꯤꯗ ꯅꯨꯃꯤꯠ ꯑꯩꯈꯣꯏꯒꯤ 4ꯅꯤ ꯁꯨꯕꯗꯅ ꯔꯣꯝ ꯐꯦꯃꯁ ꯀꯣꯂꯣꯁꯤꯌꯝꯁꯤ ꯂꯩꯔꯦꯀꯣ ꯀꯣꯂꯣꯁꯤꯌꯝꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏ ꯃꯅꯨꯡ ꯆꯪꯒꯦ ꯍꯥꯏꯇꯥꯔꯗꯤ ꯌꯥꯝ ꯋꯥꯏꯀꯣ ꯃꯥꯒꯤ ꯇꯤꯀꯦꯠꯁꯦ ꯕꯨꯛ ꯇꯧꯅ ꯍꯣꯠꯅꯕꯗꯣ ꯑꯣꯜꯃꯣꯁ 3 to 4 hours ꯀ꯭ꯌꯨꯗ ꯉꯝꯅꯤ ꯍꯥꯏꯔꯀꯥꯟꯗ ꯈꯛꯇꯪ ꯃꯅꯨꯡ ꯆꯪ ꯇꯥꯕꯅꯤ ꯑꯩꯗꯤ ꯃꯗꯨ ꯀ꯭ꯌꯨꯗꯣ ꯂꯦꯡꯕꯗꯣ ꯇꯟꯗꯅ ꯑꯗꯨꯝ ꯆꯪꯉꯛꯇ꯭ꯔꯦ ꯑꯇꯣꯞꯄ ꯖꯒꯥ ꯑꯣꯏꯅ ꯀꯣꯏꯖꯔꯨꯔꯒꯦꯅ ꯔꯣꯝꯒꯤ ꯁꯤ ꯃꯣꯏꯒꯤ ꯃꯇꯝ ꯑꯃꯗ ꯁ꯭ꯋꯥꯏꯗ ꯄꯨꯔꯥ ꯅꯤꯡꯊꯧꯒꯤ ꯖꯒꯥ ꯉꯥꯛꯇꯅꯤꯀꯣ ꯐꯖꯕ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯃꯌꯥꯝꯁꯤꯡꯁꯦ
ꯃꯣꯏꯒꯤ ꯆꯔꯆꯅꯦ ꯃꯊꯛꯀꯤ ꯃꯥꯏꯁꯤ ꯁꯤꯂꯤꯡꯁꯦ ꯑꯩꯅ ꯁꯤꯗ ꯎꯠꯄꯗꯕꯨꯗꯤ ꯐꯖꯅ ꯎꯠꯇ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯄꯨꯔꯥ ꯔꯤꯌꯦꯜ ꯂꯥꯏꯐ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯏꯁꯥꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤꯀꯣ ꯄꯨꯔꯥ ꯉꯥꯎꯕꯖꯥꯠꯅꯤ ꯌꯦꯡꯀꯥꯟꯗ ꯐꯖꯩꯑꯕ ꯃꯣꯏꯒꯤ ꯁꯤꯂꯤꯡꯗꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯁꯤꯒꯤ ꯇꯨꯔꯦꯟ ꯑꯃ ꯆꯦꯜꯂꯤꯁꯦ ꯁꯤꯗ ꯆꯠꯂꯤꯕ ꯁꯤꯒꯤ ꯑꯩꯅ ꯂꯩꯖꯔꯤꯕ ꯂꯦꯞꯄꯤꯕ ꯁꯤꯒꯤ ꯕ꯭ꯔꯤꯖꯁꯦꯀꯣ ꯁꯤꯒꯤ ꯕ꯭ꯔꯤꯖꯁꯤꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯔꯣꯝꯗꯒꯤꯅ ꯚꯥꯇꯤꯀꯥꯟ ꯁꯤꯇꯤꯗ ꯆꯠꯇꯣꯏꯅꯦꯕ ꯚꯥꯇꯤꯀꯥꯟ ꯁꯤꯇꯤ ꯃꯌꯥꯝꯁꯨ ꯇꯥꯔꯝꯃꯅꯤꯀꯣ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤꯒꯤ ꯃꯣꯏꯒꯤ ꯄꯣꯞ ꯃꯀꯣꯛꯇꯨꯅ ꯂꯩꯔꯤꯕ ꯖꯒꯥꯗꯣ ꯑꯗꯨꯅ ꯚꯥꯇꯤꯀꯥꯟ ꯁꯤꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯖꯤꯌꯁ ꯀꯟꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤꯅꯦꯕ ꯑꯣꯡꯂꯤ ꯃꯤ ꯌꯥꯝ ꯂꯩꯕ ꯅꯠꯇꯦ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯦ ꯑꯩꯅ ꯋꯥꯔꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯂꯕꯗ ꯋꯥꯔꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯀꯟꯇ꯭ꯔꯤ ꯍꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯚꯦꯇꯤꯀꯥꯟ ꯁꯤꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯁꯣꯁꯤꯌꯦꯜ ꯁ꯭ꯇꯗꯤꯁꯇꯁꯨ ꯌꯥꯎꯕꯗꯣ ꯐꯖꯕꯅꯦ ꯇꯤꯀꯦꯠꯀꯤ ꯀ꯭ꯌꯨꯅꯤ ꯇꯧꯅꯔꯤꯁꯦ ꯃꯅꯨꯡ ꯆꯪꯕꯩ ꯊꯕꯛ ꯑꯃ ꯑꯩ ꯌꯥꯎꯖꯗ꯭ꯔꯦꯀꯣ ꯀ꯭ꯌꯨꯅꯦꯅ ꯄꯨꯡ 1-2 ꯍꯦꯟꯅ ꯁꯥꯡꯕ ꯀ꯭ꯌꯨꯗꯨꯗꯕꯨ ꯀꯅꯥ ꯂꯦꯞꯄꯨꯗꯣꯏꯅꯣ ꯑꯗꯨꯝ ꯃꯄꯥꯟꯗꯒꯤ ꯑꯗꯨꯝ ꯌꯦꯡꯕꯗ ꯑꯗꯨꯝ ꯐꯖꯩꯗ ꯃꯅꯨꯡ ꯑꯃꯨꯛ ꯆꯪꯉꯨꯔꯒ ꯑꯗꯨꯝ ꯍꯥꯃꯨꯒꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯄꯥꯟꯗꯩ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯁꯨꯃꯥꯏꯅ ꯌꯦꯡꯕꯗ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡꯁꯦ ꯄꯨꯔꯥ ꯃꯦꯒꯥ ꯁ꯭ꯇ꯭ꯔꯛꯆꯔ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯌꯦꯡꯕꯗ ꯕ꯭ꯔꯦꯠ ꯇꯦꯀꯤꯡ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏ ꯀꯔꯤ ꯀꯟꯁꯔꯠ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯁꯤꯗ ꯃꯣꯏꯒꯤ ꯁ꯭ꯄꯤꯆꯀꯨꯝꯕ ꯑꯗꯒꯤꯗꯤ ꯃꯣꯏ ꯑꯗꯨꯝꯕꯩ ꯒꯦꯗꯔꯤꯡ ꯇꯧꯐꯝꯒꯤ ꯀꯩꯅꯣꯝꯗꯤ ꯁꯤꯜꯂꯝꯃꯤ ꯃꯣꯏꯁꯦ ꯀꯩ ꯅꯨꯃꯤꯠꯀꯤ ꯑꯣꯏꯕꯅꯣꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯩꯁꯨ ꯆꯧꯀ꯭ꯔꯤ ꯀꯩꯀꯥꯗꯤ ꯃꯌꯥꯝꯗꯤ ꯊꯥꯔꯒ ꯂꯩꯔꯝꯃꯦ ꯑꯁ ꯑꯗꯨꯝ ꯐꯖꯩꯗ ꯁꯤꯒꯤ ꯐꯥꯎꯟꯇꯦꯟꯁꯤꯗꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯈꯪꯕꯤꯕ ꯃꯤ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯁꯤꯒꯤ ꯐꯥꯎꯟꯇꯦꯟꯁꯤꯒꯤ ꯃꯃꯤꯡꯁꯦ ꯇ꯭ꯔꯦꯕꯤ ꯐꯥꯎꯟꯇꯦꯟ ꯀꯧꯏꯀꯣ ꯁꯤ ꯏꯇꯥꯂꯤꯒꯤ ꯏꯁꯄꯤꯁꯦꯜꯂꯤ ꯔꯣꯝꯒꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯃꯐꯝꯅꯦ ꯁꯤꯒꯤ ꯐꯥꯎꯟꯇꯦꯟꯁꯦ ꯑꯁ ꯃꯤꯗꯤ ꯍꯥꯏꯕꯤꯔꯨꯅꯨ ꯍꯥꯏꯁꯤꯅꯦ ꯐꯖꯅ ꯆꯤꯟꯕꯅꯦ ꯁꯤꯁꯦ ꯑꯩꯕꯨꯗ ꯉꯥꯛꯇꯪ ꯐꯝꯐꯝ ꯁ꯭ꯄꯣꯠ ꯑꯃ ꯊꯤꯅ ꯍꯣꯠꯅꯕꯗ ꯁꯤꯗ ꯄꯨꯡ ꯑꯃ ꯂꯦꯞꯄ ꯉꯥꯏꯗꯣꯏꯅꯦ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯐꯝꯐꯝ ꯁ꯭ꯄꯣꯠ ꯑꯝꯇ ꯉꯥꯛꯇꯪ ꯄꯣꯊꯥꯒꯦꯅ ꯔꯣꯝꯒꯤ ꯀꯩꯀꯩ ꯃꯌꯥꯝꯗꯣ ꯌꯦꯡꯉꯨꯔꯒ ꯑꯩꯁꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯍꯜꯂꯛꯄꯗ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯆꯪꯉꯛꯄꯅꯦꯕ ꯑꯗꯨꯗ ꯑꯁ ꯌꯥꯝ ꯐꯖꯩ ꯁꯤꯒꯤ ꯃꯐꯝꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯐꯝꯒꯤ ꯃꯥꯒꯤ ꯌꯨꯅꯤꯛ ꯃꯥꯒꯤ ꯍꯥꯏꯌꯨ ꯍꯥꯏꯇꯥꯔꯗꯤꯀꯣ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯤꯡ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯐꯥꯎꯟꯇꯦꯟꯁꯤꯗ ꯑꯩꯈꯣꯏꯅ ꯀꯣꯏꯟꯁꯦ ꯌꯥꯝ ꯊꯥꯗꯩꯑꯕ ꯀꯣꯏꯟ ꯇꯣꯁ ꯇꯧꯅꯩꯕ ꯃꯥꯒꯤ ꯋꯤꯁ ꯇꯧꯐꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯣꯏꯟꯁꯦ ꯑꯃꯇꯪ ꯇꯣꯁ ꯇꯧ ꯇꯥꯔꯗꯤ ꯑꯩꯈꯣই ꯑꯃꯨꯛ ꯔꯣꯝꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯀꯣ ꯑꯗꯨꯅ ꯑꯩꯁꯨ ꯍꯌꯦꯡ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒ ꯑꯃꯨꯛ ꯄꯨꯟꯅ ꯑꯃꯨꯛ ꯍꯜꯂꯛꯄ ꯐꯪꯅꯕ ꯍꯥꯏꯅ ꯑꯩꯅ ꯁꯤꯗ ꯀꯣꯏꯟ ꯑꯃ ꯇꯣꯁ ꯇꯧꯔꯝꯕꯅꯤꯀꯣ ꯉꯝꯕꯁꯨ ꯑꯣꯏꯖꯔꯒꯦ ꯐꯪꯕꯁꯨ ꯑꯣꯏꯖꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯣꯏꯟꯁꯦ 2 ꯇꯣꯁ ꯇꯧꯔꯒꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕ ꯊꯨꯡꯅꯩ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯍꯥꯏꯗꯤ ꯀꯣꯏꯟꯁꯦ 3 ꯇꯣꯁ ꯇꯧꯔꯒꯅ ꯑꯗꯨꯒꯤ ꯆꯍꯤꯗꯨꯗ ꯂꯨꯍꯣꯡꯕ ꯐꯪꯖꯩ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅꯗꯤ ꯊꯥꯖꯅꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯐꯖꯩ ꯃꯐꯝꯁꯦ ꯆꯤꯟꯁꯨ ꯌꯥꯝ ꯆꯤꯜꯂꯤꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯎꯕꯗꯗꯤ ꯃꯤꯁꯤꯡꯁꯦ ꯑꯌꯥꯝꯕ ꯀꯣꯏꯟꯁꯦ 2 ꯇꯣꯁ ꯇꯧꯕ꯭ꯔꯥ 3 ꯇꯣꯁ ꯇꯧꯕ꯭ꯔꯥ ꯑꯩ ꯈꯛꯇ ꯑꯣꯏ ꯃꯥꯅꯦ ꯑꯃꯨꯛ ꯍꯜꯂꯛꯅꯤꯡꯉꯤꯁꯦ ꯔꯣꯝꯗ ꯑꯗꯨꯅ ꯑꯩꯕꯨꯗꯤ ꯀꯣꯏꯟ ꯑꯃꯈꯛ ꯇꯧꯔꯝꯃꯦ ꯇꯣꯁ ꯄꯨꯔꯥ ꯅꯨꯡꯗꯥꯡ ꯄꯨꯅꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯖꯒꯥꯁꯦ ꯉꯥꯛꯇꯪ ꯐꯝꯐꯝꯁꯤꯃ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯐꯖꯩꯗ ꯃꯐꯝꯁꯤꯡꯁꯦ ꯁꯤꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯅꯝꯃꯛꯄ ꯖꯒꯥꯅꯤꯀꯣ ꯊꯥꯏꯅꯒꯤꯒ ꯁꯤꯅꯦꯃꯥꯗꯒ ꯌꯥꯎꯕꯗꯣ ꯃꯥꯟꯗ꯭ꯔꯣ ꯁꯤꯁꯦ ꯑꯩꯒꯤ ꯔꯣꯝꯒꯤ ꯀꯩꯅꯣꯒꯤ ꯀꯣꯂꯣꯁꯤꯌꯝꯒꯤ ꯅꯨꯡꯗꯥꯡꯒꯤ ꯅꯥꯏꯠ ꯚ꯭ꯌꯨꯅꯤꯀꯣ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯇꯣꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯠꯁꯤꯅ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯔꯝꯕꯗꯣ ꯃꯌꯥꯝꯅꯁꯨ ꯄꯥꯝꯅꯤ ꯍꯥꯏꯕ ꯃꯐꯝꯗꯣꯀꯣ ꯔꯣꯃꯤꯌꯣ ꯖꯨꯂꯤꯌꯦꯠ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯛꯁꯄꯤꯌꯔꯒꯤ ꯑꯍꯥꯟꯕ ꯃꯥꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯄ꯭ꯂꯦꯗꯣ ꯑꯗꯨ ꯁꯥꯟꯅꯈꯤꯕ ꯃꯥꯒꯤ ꯃꯐꯝꯗꯨꯅꯤ ꯑꯗꯨꯗ ꯀꯩꯅꯣꯒ ꯔꯣꯃꯤꯌꯣꯒ ꯖꯨꯂꯤꯌꯦꯠꯀ ꯑꯗꯨꯒꯤ ꯃꯥꯒꯤ ꯕꯥꯜꯀꯅꯤꯗꯨꯅꯦꯕ ꯁꯤꯁꯦ ꯖꯨꯂꯤꯌꯦꯠꯅ ꯃꯊꯛꯇ ꯂꯦꯞꯄꯒ ꯔꯣꯃꯤꯌꯣꯅ ꯃꯈꯥꯗꯒꯤ ꯀꯧꯔꯛꯄꯗꯣ ꯌꯥꯝ ꯐꯖꯩ ꯃꯐꯝꯁꯦ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯆꯠꯅꯤꯡꯉꯝꯅꯤꯅ ꯈꯜꯂꯦ ꯏꯁꯄꯤꯁꯦꯜꯂꯤ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯀꯣ ꯁꯤꯒꯤ ꯃꯐꯝꯁꯦ ꯎꯅꯤꯡꯉꯝꯅꯤꯕ ꯆꯥꯕꯒꯤ ꯃꯇꯥꯡꯗꯗꯤ ꯑꯗꯨꯝ KFCꯒꯨꯝꯕꯅ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯌꯥꯝ ꯐꯖꯕ ꯃꯐꯝꯅꯤꯀꯣ ꯁꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯑꯩꯅ ꯉꯁꯥꯏꯒꯤꯗꯣ ꯆꯠꯂꯨꯔꯦ ꯍꯥꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯕꯦꯔꯣꯅꯥ ꯍꯥꯏꯔꯛꯑꯅꯤꯕ ꯁꯤ ꯖꯒꯥꯁꯤꯅ ꯑꯗꯨꯅ ꯕꯦꯔꯣꯅꯥꯒꯤ ꯃꯥꯒꯤ ꯌꯥꯝ ꯃꯃꯤꯡ ꯆꯠꯄ ꯀꯦꯁꯜ ꯁꯦꯟ ꯄꯤꯇ꯭ꯔꯣ ꯍꯥꯏ ꯃꯣꯏꯁꯤ ꯃꯃꯤꯡꯁꯦ ꯌꯥꯝꯅ ꯐꯖꯕ ꯚ꯭ꯌꯨ ꯄꯣꯏꯟꯠ ꯍꯥꯏꯇꯥꯔꯦ ꯍꯣꯔꯦꯟ ꯌꯥꯎꯔꯛꯈꯤꯅꯤꯀꯣ ꯁꯤ ꯃꯩꯅ ꯃꯊꯛꯇ ꯁꯤꯒꯤ ꯃꯇꯣꯟ ꯇꯥꯅ ꯑꯩ ꯀꯥꯔꯨꯒꯗꯣꯏꯅꯦꯕ ꯁꯤꯁꯦ ꯈꯣꯡꯅ ꯉꯥꯛꯇꯅꯤꯀꯣ ꯆꯠꯂꯤ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯗ ꯈꯔ ꯈꯣꯡꯅ ꯆꯠꯄ ꯉꯝ ꯇꯥꯔꯦ ꯑꯗꯨꯕꯨ ꯖꯒꯥꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕꯅꯤ나 ꯆꯠꯂꯤꯉꯩꯗꯗꯤ ꯀꯩꯝꯇ ꯑꯋꯥꯕꯁꯦ ꯈꯪꯗꯦꯀꯣ ꯅꯨꯡꯗꯥꯡ ꯄꯣꯊꯥꯔꯝꯗꯥꯏꯗ ꯂꯣꯏꯅ ꯊꯤꯟꯗꯣꯔꯛꯀꯗꯣꯏꯅꯤ ꯏꯁꯥꯕꯨꯗꯤ ꯑꯗꯨꯕꯨ ꯆꯠꯂꯤꯉꯩꯗꯗꯤ ꯖꯒꯥꯁꯦ ꯃꯐꯝꯁꯦ ꯂꯣꯏꯅ ꯐꯖꯕꯅꯤꯅ ꯑꯗꯨꯝ ꯀꯩꯝꯇ ꯏꯁꯥꯗ ꯑꯗꯨꯒꯤ ꯋꯥꯕ ꯍꯥꯏꯁꯦ ꯀꯩꯝꯇ ꯂꯩꯇꯕꯖꯥꯠꯅꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯦꯕꯜ ꯇ꯭ꯔꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯀꯦꯕꯜ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯀꯦꯕꯜ ꯇ꯭ꯔꯦꯟ ꯇꯧꯔꯀꯥꯟꯗ ꯇꯣꯡꯉꯒ ꯀꯥꯈꯠꯀꯗꯣꯏꯅꯦꯕ ꯉꯁꯥꯏꯒꯤ ꯆꯤꯡ ꯃꯊꯛ ꯇꯥꯅ ꯃꯥꯒꯤ ꯚ꯭ꯌꯨ ꯄꯣꯏꯟꯠꯇꯨ ꯌꯧꯅꯕ
ꯑꯗꯨꯅ ꯁꯤꯁꯦ ꯀꯥꯕ ꯃꯇꯝꯗ 2 euros ꯃꯨꯛ ꯂꯧꯏꯀꯣ 2 euros ꯍꯥꯏꯇꯥꯔꯗꯤ ꯂꯨꯄꯥ 200 ꯃꯨꯛꯀꯤ ꯆꯥꯡ ꯑꯗꯨꯝ 2 euros ꯁꯤꯗ up and down ꯂꯣꯏꯅ ꯃꯥꯒꯤ ꯇꯤꯀꯦꯠ ꯂꯣꯏ ꯌꯥꯎꯔꯕꯅꯤꯀꯣ ꯃꯊꯛ ꯃꯈꯥꯒꯤ 2 euros ला नत्रगा 4 euros ला 4 euros ओरम दमाल वन वे गी द 2 euro ओइबा दमाल लुपा चनी चनी मथक मखा लुपा चमरी फजबने मागी व्यू पॉइंट हाइतारे सिदगी हाय हाइतारदी माय मफम सिगे हायरगना पेनारोमिक व्यूज हाइतारे को मागी पेनारोमिक व्यूज ना यामना मागी सिगी वेरोनागी पुलप मफम जे सिदगी दम लोइना उबा फंगे हाइतारे को नुंगदांग द सिबदी नुंगदांग मरक पैनी को होरेन ममक पैसु यारोंगद्रा ना खले वीडियो जे नम मतमदा ना नुंगदांग ममा कांदना मोयना फजरे कनी को सिगी मई मई म्याम थालक खोलक म्याम जिंग थाने की हार्कुलिस का थोलक तो मानर स्वाइदे फजबने सिदा मैम तौने मैम से अदी सुंगम वेंगमरोय तैसि मपानसिदा पूरा लेपगा फम्मिने तैसि खितंग अमा तक तौदम तुक लाउ तारे अदम मखादा सिदा मैम सिदा कोई कैनोगुम ड्रिंक्स गुम लोइना लैको ड्रिंक्स अदी खोइना पिज्जा गुम जागे सु लोइ फंगि सिदा चार खोलक आ दारुंगुम पोथाफमगिदी यामना नुंगाइबा मफम यामना रिलैक्सिंग ओइबा मफम हाइतारे इ मफमसे याम फजे यामना रोमांटिक ओइ हाइतारे यूरोप से हमरोम दा हाइतारे ना तुंगदाम तंग फैमिली ओइना पुनम तंग चटपा ngamboi jarage मैम सिदगी अमु कोई स्विट्जरलैंड की ट्रिप अमु हौरेको स्विट्जरलैंड की ट्रिप से 1 day ट्रिप ने दुबु स्विट्जरलैंड की कोई इहाना योरे मफम से लाउटर ब्रुनेन को लाउटर ब्रुनेन की मागी स्पेशलिटी हाइतारदी मा से केबल कार्ट कोई की चिंग मतोन तान चटपी कोई की कार्ट मोगी केबल कार्ट तोंग चटपद तुम यामना लेको सिदा ममिंग चटप मागी सांग सांग तुम पुंग अम हेना तोंग लेको आई सारी तोंग चरक्त्रे कनोगी आईगी वाइफ से यामना पामी को केबल कार्ट से ना आइना हाना तोंग थोकदो आइना याम नुंगाइत्रबा हाइतारे अदुगा पैसा सिसु तुम एक्सपेंसिव ओइको कोइना 2 वे सिदा दम 100 euro की मयादे लानी दुबु हयेंग अमुक मतुंगदा मो कोइ फैमिली ओइना पुना चट मतमदा द तोंग ngam boy jarage na khalaga lae duma dum isabane taraktre दुबु यामदि फजे हाय को इमाना बा मुखा कोइ जर्नी लाकपदा चटप नुपा मा चले हाय बदु याम फजे हाय मथक तान लाकान दि पुरा उन्ने हाय मथक तदि मोइगिसु छनगा याम चा लेरिसिने यंग दुगा सिसिना मु खोइ ngसागे लाउटर ब्रुनेन दि मागी सेकेंड स्पॉट हाय तारे सिसिना स्टॉप बा वाटरफॉल हाय को ना तुम फजबा मफम नि को सिसु सिगी वाटरफॉल से हुजिकी ग्रुप तुना खोइ पुना लाकमिना बा खोइ बॉस तगी आतने खोइ सिदा सी कनो सिदा जर्नी सिदा थेंगनमिना बा गांबो आतने को खाना खोइ खंगमिना बम तते जर्नी सिदा खोदक दम खोइ पुल्लु बा हाय तारे ना सिगी सुरुंग सिदगी तरोका काखलक दुइने बा ngसागी कनो तो वाटरफॉल तो को हम स्लिपरी ओय हाय तारे सिजे मा इसिंग जे चेंथरे एबा मनुंग द सुरुंग मनुंग सिदसु दुगा आ मतोन ताना कोइ चतुइने जिकी मागी सुरुंग तो तौरा कान तो सिदा उरिजे ना सिगी आ मतोन यौदुइनि को दुगा सिगी जगह सिदा हुजिकी सुरुंग दा काखलै सिगी अब तो मरम अमत नते को सिगी पर्टिकुलर स्पॉट से सिदा फोटो नमना बगी सिदागा मिनिट 5 10 गा फा मिनिट अमगा फाना गा सिदा लेपु तारे मनिंग दगी क्यू दगी लाउना खलक्तुइनि मी म्याब जिंगे मिनिट अमदे हेनबे याब नते सिदा फोटो नमबा अदुगा सिगी कानोसिना ngsaigi sing chenthrak pudi मागी रिवर हाय तारे को ना सिदा दम वाटर राफ्टिंग स्पोर्ट्स का am तौने मैम से इसिंग जिदि पुरा आइस कोल ने सिदा मिनिट अम फाना खोंग थम ngam बजानते दु कीदि किए ममांग दमोन स्वाने का वाटर राफ्टिंग तौर सके से इसिंग जाम थेलेबा नुंग गा मैम लै बिदि सुसिन गदरा ना पखत पद मपान मपान जिंग सिजना फक्का थाना रा कांदा सिदा पिकनिक का तौनरी साने चापो चापो का पुनरा का सिदा चा का चाना दना तौरी से खोइगी सेकमाजु सुमाय नाना सेमबे याबनिदा खोइ मणिपुर जिजु को स्विट्जरलैंड ओनबे याब लमनेबा केम ताजबा नतेबा खोइ मणिपुर से इरे चा म्या मणिपुर जु स्विट्जरलैंड तो ओलन मिनन को म्या पुन होना मिनदुना सिसिना खोइ ट्रेन तोंगा कांदा लाउटर ब्रुनेन देगी अमु खोइ से इंटरलाकेन दान चनबा चलिनि को खोइ सेजे खोइ ग्रिंडल वन चकेन खलमने दु नोंगमदा खोइना मोइना पिकअप टाइमिंग हारपोदुगा चटपदा खोइना ग्रिंडल वाल अमु चलोरदि यारोइदबा लापथोखरदबा दुना खोइना डायरेक्ट अदम इंटरलाकेन चलसेना खोइदो चलबा अदम ग्रिंडल वाल दम खोइ चलक्त्रे अदम सिगी ट्रेन की ट्रिप से खोइ सिसिमदि खोइ इसाना पुथोक जारे को सिगी से अना सिसे लुपा 10 euro दाम लरम दमान
ꯑꯗꯨ ꯏꯟꯇꯔꯂꯥꯀꯦꯟꯗꯗꯤ ꯀꯩꯁꯨ ꯌꯥꯝꯗꯤ ꯂꯩꯇꯦꯗ ꯁꯨꯝꯕꯒꯤ ꯑꯩꯈꯣꯏꯅ ꯄꯥꯔꯛꯒꯨꯝꯕ ꯃꯌꯥꯝꯒꯤ ꯒꯦꯗꯔꯤꯡ ꯇꯧꯐꯝ ꯖꯒꯥ ꯑꯗꯒꯤꯗꯤ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯁꯨꯝꯕꯒꯤ ꯑꯩꯈꯣꯏꯅ ꯂꯦꯛꯀꯤ ꯃꯄꯥꯟꯗꯒꯨꯝꯕ ꯆꯠꯄ ꯑꯗꯨꯝꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯂꯦꯛꯁꯤꯗꯤ ꯄꯨꯔꯥ ꯕ꯭ꯔꯦꯠ ꯇꯦꯀꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯔꯀꯤꯁ ꯀꯂꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅꯦ ꯄꯨꯔꯥ ꯏꯁꯤꯡꯒꯤ ꯃꯆꯨꯁꯦ ꯏꯁꯤꯡꯁꯦ ꯄꯨꯔꯥ ꯀ꯭ꯔꯤꯁꯇꯜ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯀꯥꯟꯗ ꯌꯦꯡꯕꯗ ꯑꯣꯜꯃꯣꯁ ꯑꯩꯈꯣꯏꯅꯒ ꯀꯦꯂꯦꯟꯗꯔꯗꯒ ꯌꯥꯝ ꯌꯥꯎꯕ ꯐꯣꯇꯣꯁꯤꯡꯗꯣ ꯑꯗꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯏꯁꯤꯡ ꯃꯆꯨꯁꯦ ꯄꯨꯔꯥ ꯉꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯌꯦꯡꯀꯥꯟꯗ ꯏꯁꯥꯗ ꯑꯗꯒꯤꯗꯤ ꯖꯒꯥꯁꯤꯒꯤ ꯃꯥꯒꯤ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯒꯤ ꯃꯥꯒꯤ ꯀ꯭ꯂꯤꯟꯅꯦꯁ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯣꯔ ꯍꯣꯟꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯁꯥꯗ ꯉꯥꯛꯇꯪꯁꯤꯗ ꯍꯤꯞꯄ ꯂꯩ ꯃꯇꯝꯗ ꯀꯣꯛꯁꯦ ꯄꯨꯡꯏꯪ ꯏꯪꯕꯖꯥꯠꯅꯤ ꯁꯤꯅ ꯑꯩꯅ ꯑꯦꯄꯜ ꯖꯨꯁ ꯊꯛꯄꯩꯅꯤꯀꯣ ꯃꯌꯥꯝ ꯑꯦꯄꯜ ꯖꯨꯁꯅꯦ ꯑꯗꯨꯝ ꯑꯦꯖꯨꯝ ꯇꯧꯔꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯤꯠꯁꯤꯡꯁꯤꯅ ꯑꯇꯥꯡꯕ ꯁꯣꯞꯁ ꯔꯣꯂꯦꯛꯁꯀꯤ ꯁꯣꯞꯁ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯕꯜ ꯗꯦꯀꯔ ꯕꯁ ꯁꯤꯗ ꯇꯣꯡꯉꯒꯅꯤꯀꯣ ꯑꯩꯈꯣꯏꯅ ꯆꯠꯂꯤꯗꯣ ꯇ꯭ꯔꯤꯞ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯁ꯭ꯋꯤꯖꯔꯂꯦꯟꯒꯤ ꯇ꯭ꯔꯤꯞ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯒꯤ ꯋꯥꯟ ꯃꯣꯔ ꯇꯥꯏꯝ ꯑꯦꯄꯜ ꯖꯨꯁ ꯑꯦꯄꯜ ꯖꯨꯁꯅꯦꯅ ꯈꯟꯕꯤꯔꯣ ꯃꯊꯪꯁꯤꯗꯤ ꯑꯃꯨꯛ ꯄꯦꯔꯤꯁꯀꯤ ꯇ꯭ꯔꯤꯞꯅꯤꯀꯣ ꯐ꯭ꯔꯦꯟꯁꯀꯤꯗꯗꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯝꯇ ꯆꯠꯂꯛꯇ꯭ꯔꯦꯀꯣ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯦꯔꯤꯁꯇ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯊꯨꯡꯉꯦ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯑꯥꯏꯐꯦꯜ ꯇꯥꯋꯔ ꯌꯧ ꯂꯩꯔꯝꯃꯦꯀꯣ ꯁꯤꯅ ꯍꯥꯏꯐꯦꯠ ꯄꯦꯔꯤꯁꯀꯤ ꯁ꯭ꯇ꯭ꯔꯤꯠꯁꯤꯡꯅꯤꯀꯣ ꯑꯗꯨꯝ ꯌꯨꯔꯣꯞꯁꯦ ꯀꯣꯏꯁꯤꯜꯂꯛꯑꯗꯤ ꯃꯐꯝꯁꯦ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯌꯨꯔꯣꯞꯀꯤ ꯃꯐꯝꯁꯤꯡꯁꯦ ꯑꯗꯨꯅꯤ ꯑꯗꯨꯝ ꯐꯖꯩ ꯑꯗꯨꯝ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯃꯇꯝꯗꯨꯗ ꯃꯣꯏꯒꯤ ꯑꯣꯂꯦꯝꯄꯤꯛ ꯇꯧꯔꯝꯗꯥꯏꯒꯤꯅꯤꯅ ꯌꯥꯝ ꯁꯦꯝ ꯁꯥꯕ ꯌꯥꯝ ꯇꯧꯔꯤꯕꯅꯤ ꯑꯗꯨ ꯃꯇꯝꯗꯨꯗ ꯆꯔꯆꯅꯦ ꯌꯥꯝ ꯐꯖꯕꯅꯦ ꯁꯤꯒꯤ ꯆꯔꯆꯁꯦꯀꯣ ꯃꯅꯨꯡꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯔꯤꯕ ꯒ꯭ꯔꯨꯞꯇꯨꯅ ꯂꯥꯡꯁꯤꯜꯂꯛꯇꯅ ꯃꯄꯥꯟ ꯊꯣꯛꯑꯣꯅ ꯇꯧꯔꯛꯇꯅꯀꯣ ꯆꯥꯕꯒꯤꯗꯤ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯗꯦꯀꯣ ꯁꯤꯗꯤ ꯇꯤꯐꯤꯟ ꯄꯦꯛ ꯇꯧꯍꯧꯗꯕꯒꯤ ꯍꯦꯝ ꯁ꯭ꯂꯥꯏꯁꯁꯤꯒ ꯕ꯭ꯔꯦꯗꯁꯤꯒ ꯁꯦꯟꯋꯤꯆꯅꯤ ꯑꯇꯩ ꯀꯩꯝꯇ ꯁꯣꯏꯗꯦ ꯆꯤꯁꯄꯨ ꯌꯥꯎꯗꯦ ꯁꯤꯁꯤꯅ ꯌꯥꯝ ꯃꯃꯤꯡ ꯆꯠꯄ ꯂꯚꯔꯦ ꯃ꯭ꯌꯨꯖꯤꯌꯝꯗꯨꯅꯤꯀꯣ ꯃꯅꯨꯡꯗ ꯃꯣꯅꯥꯂꯤꯁꯥ ꯂꯩꯗꯣꯏꯅꯦ ꯆꯪꯗꯤ ꯆꯪꯉꯛꯇ꯭ꯔꯦ ꯃꯅꯨꯡ ꯇꯥꯅꯗꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯐꯦꯜ ꯇꯥꯋꯔꯅꯤꯀꯣ ꯑꯥꯏꯐꯦꯜ ꯇꯥꯋꯔꯒꯤ ꯃꯈꯥꯗꯒꯤ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯏꯂꯤꯚꯦꯇꯔꯁꯨ ꯂꯩꯀꯣ ꯑꯗꯨꯒ ꯑꯗꯨꯗꯨꯅ ꯇꯤꯀꯦꯠꯇꯣ ꯌꯥꯝ ꯄꯩꯁꯥ ꯌꯥꯝ ꯌꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯣꯜꯃꯣꯁ 50 ꯌꯨꯔꯣꯒꯤ ꯃꯌꯥ ꯄꯤꯌꯦꯕ ꯑꯗꯨꯒ ꯑꯩꯅ ꯂꯧꯖꯔꯤꯕ ꯇꯤꯀꯦꯠꯁꯤꯅ 19 ꯌꯨꯔꯣꯒꯤ ꯇꯤꯀꯦꯠꯅꯦꯕ ꯑꯗꯨꯕꯨ ꯁꯤꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏꯐꯦꯜ ꯇꯥꯋꯔꯒꯤ ꯁꯦꯀꯦꯟ ꯄ꯭ꯂꯦꯠꯐꯣꯝ ꯐꯥꯎ ꯃꯌꯥꯝꯁꯨ ꯎꯔꯝꯅꯤꯀꯣ ꯇꯥꯡꯀꯛ ꯂꯩꯕꯗꯣ ꯑꯗꯨꯗ ꯃꯥꯒꯤ ꯁꯦꯀꯦꯟ ꯁꯨꯕ ꯃꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗꯨꯕꯨ ꯈꯣꯡꯅ ꯀꯥꯗꯣꯏꯅꯦꯕ ꯑꯣꯜꯃꯣꯁ 30 to 40 ꯁ꯭ꯇꯣꯔꯤꯁꯃꯨꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯣꯜꯃꯣꯁ 674 ꯁ꯭ꯇꯤꯌꯔꯁꯅꯦꯕ ꯑꯗꯨꯒ ꯁꯦꯀꯦꯟ ꯄ꯭ꯂꯦꯠꯐꯣꯝ ꯌꯧꯕꯗꯒꯤꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯃꯥꯒꯤ ꯂꯤꯐ ꯇꯣꯡ ꯌꯥꯔꯦꯀꯣ ꯂꯤꯞꯁꯤꯅ ꯃꯥꯒꯤ ꯃꯇꯣꯟ ꯇꯥꯅ ꯇꯣꯡꯗꯣꯏꯅꯦ ꯂꯤꯞꯁꯦ ꯃꯈꯥꯗꯩꯁꯨ ꯂꯩꯀꯣ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯂꯤꯞꯁꯦ ꯃꯈꯥꯗꯩꯁꯨ ꯂꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯇꯨꯅꯗꯤ ꯈꯤꯇꯪ ꯍꯦꯜꯂꯛꯀꯅꯤ ꯑꯗꯨꯅ ꯁꯨꯝ ꯑꯦꯛꯁꯔꯁꯥꯏꯁ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯔꯁꯥꯏꯁ ꯑꯣꯏꯅꯕ ꯈꯣꯡꯅ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯋꯥꯡꯉꯦ ꯃꯇꯣꯟ ꯌꯧꯔꯛꯄꯗꯗꯤ ꯄꯨꯔꯥ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯃꯅꯤꯀꯣ ꯃꯊꯛꯇꯗꯤ ꯅꯨꯡꯁꯤꯠꯇꯤ ꯀꯩꯗꯤ ꯄꯨꯔꯥ ꯅꯨꯡꯁꯤꯠꯁꯨ ꯎꯔꯨ ꯍꯨꯝꯕꯖꯥꯠꯅꯦ ꯇꯨꯄꯤꯒ ꯎꯞꯄ ꯂꯥꯛꯑꯃꯗꯤ ꯄꯥꯏꯊꯣꯛꯈꯤꯅꯤ ꯋꯥꯡꯕꯅꯦ ꯃꯊꯛꯇꯒꯤ ꯁꯤ ꯚ꯭ꯌꯨꯁꯦꯀꯣ ꯄꯨꯔꯥ ꯄꯦꯔꯤꯁꯁꯤꯃ ꯂꯣꯏ ꯎꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯊꯛꯇꯒꯤ ꯑꯗꯨꯒ ꯁꯤꯗ ꯎꯔꯤꯕ ꯔꯤꯚꯔ ꯑꯃ ꯂꯩꯔꯤꯁꯦꯀꯣ ꯍꯣꯔꯦꯟ ꯁꯤꯒꯤ ꯑꯃꯨꯛ ꯌꯥꯎꯔꯛꯈꯤꯅꯤꯀꯣ ꯁꯤꯒꯤ ꯔꯤꯚꯔꯁꯦ ꯁꯤꯒꯤ ꯔꯤꯚꯔꯁꯤꯅ ꯄꯨꯔꯥ ꯑꯥꯏꯐꯦꯜ ꯇꯥꯋꯔꯁꯤꯒꯤ ꯔꯥꯎꯟꯁꯤꯃ ꯑꯗꯨꯝ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯔꯣꯝꯗ ꯑꯗ ꯃꯥꯏ ꯕ꯭ꯔꯤꯖ ꯂꯩꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯕꯨ ꯀꯣꯟꯀ꯭ꯔꯤꯠ ꯖꯪꯒꯜ ꯍꯥꯏꯇꯥꯔꯦꯗ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯀꯩꯅꯣꯒꯤ ꯒ꯭ꯔꯤꯅꯔꯤꯁꯇꯤ ꯄꯥꯛ ꯎꯕ ꯐꯪꯗꯦꯀꯣ ꯄꯦꯔꯤꯁꯁꯦ ꯑꯇꯣꯞꯄ ꯁꯤꯇꯤꯁꯤꯡꯒ ꯍꯥꯏꯅꯔꯨꯕꯗꯗꯤꯀꯣ ꯑꯩꯈꯣꯏ ꯌꯨꯔꯣꯞ ꯀꯟꯇ꯭ꯔꯤꯁꯀꯤꯗ ꯄꯦꯔꯤꯁꯁꯤ ꯈꯤꯇꯪ ꯃꯣꯠꯂꯦ ꯑꯩ ꯍꯥꯏꯅꯤꯡꯉꯤꯀꯣ ꯄꯦꯔꯤꯁꯁꯦ ꯌꯥꯝ ꯅꯥꯟꯕꯗꯤ ꯑꯣꯏꯖꯗꯦ ꯁꯤꯅ ꯑꯥꯏꯐꯦꯜ ꯇꯥꯋꯔꯁꯤ ꯀ꯭ꯂꯣꯖꯑꯞꯇꯒ ꯅꯝꯃꯛꯄꯗꯗꯤ ꯃꯈꯥꯗꯒꯤꯒ ꯌꯦꯡꯈꯠꯂꯛꯄꯗꯗꯤ ꯀꯤꯅꯤꯡꯉꯥꯏꯅꯤꯀꯣ ꯁꯤ ꯈꯨꯠꯆꯥꯎ ꯑꯃꯅꯦ ꯁꯤ ꯈꯖꯤꯛ ꯈꯔꯥꯛꯀꯤ ꯅꯠꯇꯦ ꯑꯥꯏꯐꯦꯜ ꯇꯥꯋꯔꯁꯦ ꯁꯣꯔꯣꯛ ꯃꯌꯥꯏꯁꯤ ꯆꯪꯁꯤꯟꯅꯔꯒ ꯅꯝꯅꯔꯤꯅꯤꯅꯦ ꯀꯩꯝꯇꯒ ꯀꯤꯅꯗꯕꯤꯅꯤ ꯃꯤꯁꯤꯡꯁꯦ ꯁꯣꯔꯣꯛ ꯃꯌꯥꯏꯁꯤꯗ ꯐꯣꯇꯣꯕꯨ ꯅꯝꯍꯧꯔꯗꯤꯅ ꯑꯗꯨꯏ ꯃꯅꯨꯡꯗ ꯑꯩꯁꯨ ꯑꯃꯨꯛ ꯌꯥꯎꯔꯤꯅꯤ ꯇꯧꯔꯤꯁꯦ ꯐꯣꯇꯣ ꯐꯖꯕ ꯑꯝꯇꯪ ꯅꯝꯍꯧꯔꯗꯤꯅ ꯁꯤꯅ ꯅꯥꯏꯠ ꯇꯥꯏꯝꯒꯤ ꯚ꯭ꯌꯨꯅꯤꯀꯣ ꯐꯖꯕꯅꯦ ꯅꯨꯡꯗꯥꯡꯗꯒꯤ ꯅꯝꯃꯛꯄꯗꯁꯨ ꯑꯃꯨꯛ ꯇꯧꯅꯔꯤꯁꯤꯡꯁꯦ ꯃꯤ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯁꯤꯅ ꯁ꯭ꯋꯥꯏꯗꯒ ꯇꯧꯔꯒ ꯃꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯃꯆꯥꯅꯤꯀꯣ ꯑꯇꯩ ꯑꯝꯇ ꯅꯠꯇꯦ ꯇꯧꯔꯤꯁꯤꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌా ꯃꯆꯥꯅ ꯂꯩꯇꯕ ꯖꯒꯥ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯁꯦ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯔꯤꯚꯔꯗꯣ
ꯑꯗꯨꯗ ꯅꯨꯡꯗꯥꯡꯗ ꯁꯤꯒꯤ 10 euro ꯄꯤꯊꯣꯛꯑꯀꯥꯟꯗ ꯂꯨꯄꯥ 1000ꯃꯨꯛ ꯄꯤꯔꯀꯥꯟꯗ ꯁꯤꯒꯤ almost 45 to 50 minutes ꯀꯤ boat ride-ꯅꯦꯕ ꯁꯤꯁꯤꯅ ꯉꯁꯥꯏꯒꯤ ꯂꯩꯕ ꯇꯨꯔꯦꯟꯗꯣ ꯁꯤ ꯇꯨꯔꯦꯟꯁꯤꯅ ꯑꯥꯏꯐꯦꯜ ꯇꯥꯋꯔꯒꯤ ꯄꯨꯜꯂꯞ ꯔꯥꯎꯟꯁꯤꯃꯗ ꯆꯠꯀꯅꯤꯕ ꯑꯗꯨꯒ ꯁꯤꯒꯤ ꯍꯣꯜ ꯔꯥꯎꯟꯁꯤꯃ ꯅꯨꯡꯗꯥꯡꯗ ꯑꯗꯨꯒꯤ ꯆꯠꯂꯒ ꯃꯥꯒꯤ ꯚ꯭ꯌꯨꯗꯣ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯈꯣꯡꯅ ꯀꯣꯏꯕ ꯆꯠꯂꯨꯔꯤ ꯈꯣꯠꯂꯨꯔꯤ ꯃꯌꯥꯝꯗꯣ ꯏꯁꯥꯗ ꯋꯥꯔꯝꯕ ꯃꯌꯥꯝꯗꯣ ꯁꯤꯗ ꯕꯣꯠꯁꯤꯗ ꯐꯝꯃꯒ ꯅꯨꯡꯗꯥꯡꯗ ꯀꯣꯏ ꯆꯠꯀꯥꯟꯗ ꯅꯨꯡꯁꯤꯠꯁꯦ ꯂꯤꯔꯤ ꯂꯤꯔꯤ ꯂꯥꯛꯑꯒ ꯌꯥꯝꯅ ꯔꯤꯂꯦꯛꯁꯤꯡ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡꯒꯤ ꯄꯦꯔꯤꯁꯀꯤ ꯚ꯭ꯌꯨꯗꯣ ꯑꯗꯨ ꯌꯦꯡꯕ ꯖꯔꯃꯅꯤꯗ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯉꯥꯏꯍꯥꯛ ꯍꯥꯏꯀꯤꯡ ꯆꯠꯂꯨꯕ ꯍꯥꯏꯗꯨꯁꯨ ꯃꯌꯥꯝꯅꯒ ꯁꯨꯝ ꯌꯨꯔꯣꯞ ꯀꯟꯇ꯭ꯔꯤꯁꯇꯗꯤ ꯃꯣꯏꯒꯤꯗ ꯍꯥꯏꯀꯤꯡ ꯀꯜꯆꯔ ꯌꯥꯝ ꯇꯧꯅꯩꯗꯅ ꯉꯥꯏꯍꯥꯛꯇꯪ ꯍꯥꯏꯀꯤꯡ ꯆꯠꯂꯨꯒꯦ ꯀꯥꯏꯅꯒ ꯆꯠꯂꯨꯕꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯋꯥꯡꯕꯗ ꯅꯠꯇꯦꯗ ꯁꯤꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯍꯥꯏꯀꯤꯡ ꯆꯠꯂꯦ ꯍꯥꯏꯔꯀꯥꯟꯗ ꯇꯤꯚꯤ ꯇꯥꯋꯔ ꯑꯃ ꯂꯩꯕ ꯑꯗꯒꯤ ꯇꯤꯚꯤ ꯇꯥꯋꯔꯗꯣ ꯆꯠꯂꯨꯒꯦꯅ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯉꯥꯏꯍꯥꯛꯇꯪ ꯍꯥꯏꯗꯧꯕꯅꯤ ꯌꯥꯝ ꯀꯨꯏꯕ ꯅꯠꯇꯦ ꯁꯤꯒꯤꯗꯤ ꯐꯖꯩ ꯁꯤꯁꯨ ꯑꯗꯨꯝ ꯚ꯭ꯌꯨꯗ ꯐꯖꯩ ꯌꯥꯝ ꯋꯥꯡꯕꯃꯛꯇꯤ ꯅꯠꯇꯦꯀꯣ ꯑꯗꯨ ꯁꯨꯝ ꯍꯥꯏꯀꯤꯡ ꯄ꯭ꯂꯁ ꯃꯥꯒꯤ ꯁꯤꯒꯤ ꯇꯤꯚꯤ ꯇꯥꯋꯔꯒꯤ ꯀꯣꯝꯕꯤꯅꯦꯁꯟꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠꯇꯣ ꯉꯥꯏꯍꯥꯛꯁꯤ ꯀꯥꯈꯠꯂꯒ ꯃꯊꯛꯇꯒꯤ ꯁꯨꯝ ꯌꯦꯡꯕ ꯖꯔꯃꯅꯤ ꯃꯅꯨꯡꯗꯁꯨ ꯑꯗꯨꯝ ꯀꯣꯏꯐꯝꯁꯦ ꯑꯗꯨꯝ ꯐꯖꯅ ꯂꯩꯗꯀꯣ ꯑꯩꯈꯣꯏꯅ ꯖꯔꯃꯅꯤ ꯍꯥꯟꯅ ꯐꯖꯅ ꯀꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯖꯔꯃꯅꯤ ꯈꯛ ꯀꯣꯏꯕꯗ ꯑꯗꯨꯝ ꯐꯅꯌꯥꯝ ꯅꯨꯃꯤꯠ ꯐꯅꯌꯥꯝꯅꯤ ꯀꯣꯏꯔꯐꯥꯎꯗ ꯑꯗꯨꯝ ꯄꯦꯟꯗꯦꯕ ꯖꯔꯃꯅꯤꯁꯦ ꯀꯣꯏꯐꯝꯁꯦ ꯐꯖꯅ ꯂꯩ ꯍꯦꯔꯣ ꯄꯣꯁ ꯇꯧꯕ ꯃꯌꯥꯝꯁꯦ ꯁꯤꯅꯤꯀꯣ ꯂꯣꯀꯦꯜ ꯇ꯭ꯔꯦꯟꯁꯦ ꯀꯩꯅꯣꯒꯤ ꯃꯣꯏꯒꯤ ꯂꯣꯀꯦꯜ ꯇ꯭ꯔꯦꯟꯁꯤꯡꯒꯤ ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯦ ꯃꯤꯒꯤꯗꯤ ꯂꯣꯀꯦꯜ ꯇ꯭ꯔꯦꯟ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕ 49 euro ꯄꯥꯁꯇꯨꯃ ꯂꯧꯔꯀꯥꯟꯗ ꯖꯔꯃꯅꯤꯒꯤ ꯑꯦꯅꯤꯋꯦꯔꯗ ꯃꯣꯏꯒꯤ ꯁꯨꯝꯕꯒꯤ ꯇ꯭ꯔꯦꯟ ꯃꯌꯥꯝ ꯃꯣꯏꯒꯤ ꯈꯔ ꯂꯩꯀꯣ ꯃꯣꯏꯒꯤ ꯁꯨꯄꯔ ꯐꯥꯁꯠ ꯇ꯭ꯔꯦꯟ ꯑꯗꯨꯝꯕꯒꯤ ꯀꯦꯇꯦꯒꯣꯔꯤꯗꯗꯤ ꯑꯗꯨꯗꯤ ꯇꯣꯉꯥꯟꯅ ꯄꯩꯁꯥ ꯄꯤꯔꯒ ꯇꯣꯡꯕ ꯌꯥꯗꯦꯀꯣ ꯑꯗꯨꯕꯨ ꯑꯇꯩ ꯇ꯭ꯔꯦꯟ ꯃꯌꯥꯝꯁꯤꯡꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯤꯒꯤ 49 euro ꯄꯥꯁꯇꯨꯅ ꯂꯣꯏ ꯌꯥꯏ ꯑꯗꯨꯒ ꯂꯥꯁꯂꯤ ꯁꯤꯁꯤꯅ ꯀꯩꯅꯣꯒꯤ ꯋꯤꯜꯍꯦꯜꯃꯥ ꯖꯨ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯠꯒꯥꯔꯠꯀꯤ ꯃꯅꯥꯛꯇ ꯂꯩꯕꯅꯤꯀꯣ ꯑꯩꯅ ꯑꯩꯒꯤ ꯁꯤꯒꯤ ꯑꯣꯟ ꯁꯥꯏꯠꯀꯤ ꯇ꯭ꯔꯤꯞꯁꯦ ꯂꯣꯏꯔꯝꯗꯥꯏꯗ ꯄꯨꯔꯥ ꯂꯥꯁ ꯍꯞꯇꯥꯗ ꯑꯣꯏꯔꯝꯅꯤ ꯑꯗꯨꯗ ꯑꯩꯅ ꯆꯠꯄꯅꯦ ꯁꯤ ꯖꯒꯥꯁꯦ ꯀꯣꯏꯐꯝ ꯑꯇꯣꯞꯄ ꯈꯤꯇꯪ ꯃꯅꯥꯛ ꯅꯛꯄꯗ ꯑꯣꯏꯅ ꯆꯠꯂꯒ ꯌꯥꯝ ꯂꯥꯞꯄ ꯑꯃꯨꯛ ꯆꯠꯂꯔꯣꯏꯒꯤ ꯖꯔꯅꯤ ꯑꯃꯨꯛ ꯆꯠꯅꯤꯡꯉꯥꯏ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯅ ꯔꯤꯛꯁ ꯂꯧꯅꯤꯡꯗ꯭ꯔꯦꯅ ꯑꯩꯅ ꯑꯅꯛꯄꯗ ꯀꯩꯀꯩ ꯀꯣꯏꯐꯝ ꯂꯩꯒꯦꯅ ꯌꯦꯡꯕꯗ ꯁꯤꯒꯤ ꯖꯨꯁꯦ ꯆꯪꯉꯨꯕꯅꯦ ꯃꯤꯒꯤꯗꯤ ꯁꯤ ꯒꯣꯔꯃꯦꯟꯒꯤ ꯖꯨꯅꯤꯀꯣ ꯒꯣꯔꯃꯦꯟ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯅꯦ ꯁꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯌꯥꯝ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯊꯝꯃꯤ ꯖꯨꯁꯦ ꯌꯥꯝ ꯆꯥꯎꯕ ꯖꯨꯃꯛꯇꯤ ꯅꯠꯇꯦꯀꯣ ꯑꯗꯨꯏꯁꯨ ꯌꯥꯝ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯂꯩꯍꯧꯋꯦ ꯗꯣꯜꯐꯤꯟꯅꯤꯀꯣ ꯁꯤ ꯂꯩꯔꯤꯁꯤꯡꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯇꯤꯀꯦꯠꯅ ꯃꯤ ꯑꯃꯃꯝꯗ 20 euros ꯂꯨꯄꯥ ꯏꯟꯗꯤꯌꯥ ꯄꯩꯁꯥ ꯍꯥꯏꯔꯒꯅ ꯂꯨꯄꯥ 2,000 ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯂꯣꯏꯅ ꯄꯩꯁꯥꯗ ꯀꯟꯚꯔꯠ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯄꯥ ꯂꯩꯔꯗꯤ ꯌꯥꯔꯣꯏꯀꯣ ꯑꯗꯨꯅ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯌꯨꯔꯣꯞꯀꯤ ꯍꯥꯏꯔꯨꯔꯗꯤ ꯑꯗꯨꯝ ꯌꯨꯔꯣꯞꯀꯤ ꯀꯟꯇ꯭ꯔꯤ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯅ ꯀꯝꯄꯤꯌꯔ ꯇꯧꯔ ꯍꯥꯏꯔꯨꯔꯗꯤ ꯑꯗꯨꯝ ꯖꯔꯃꯅꯤꯁꯦ ꯑꯗꯨꯝ ꯑꯦꯐꯣꯔꯗꯦꯕꯜꯗꯤ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯦꯛꯁꯄꯦꯟꯁꯤꯞ ꯃꯛꯇꯤ ꯅꯠꯇꯦ ꯂꯥꯁ ꯗꯦ ꯑꯣꯐ ꯑꯣꯐꯤꯁ ꯌꯧꯔꯦ ꯃꯦꯃꯣꯔꯦꯕꯜ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯇ꯭ꯔꯤꯞꯁꯦ ꯑꯦꯟ ꯑꯣꯜꯁꯣ ꯑꯩꯒꯤ ꯀꯝꯄꯅꯤ ꯕꯣꯁꯄꯨ ꯌꯥꯝꯅ ꯑꯩꯅ ꯊꯥꯒꯠꯆꯔꯤꯀꯣ ꯁꯤꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯑꯩꯉꯣꯟꯗ ꯐꯪꯍꯟꯕꯤꯕꯒꯤ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯅ ꯗꯥꯎ ꯌꯥ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒ ꯑꯃꯨꯛ ꯄꯨꯟꯅ ꯑꯃꯨꯛ ꯌꯨꯔꯣꯞꯁꯦ ꯑꯃꯨꯛ ꯆꯠꯄꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯐꯪ ꯇꯥꯔꯗꯤ ꯑꯃꯨꯛ ꯄꯨꯟꯅ ꯆꯠꯂꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯗꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯤꯒꯤ ꯌꯨꯔꯣꯞ ꯇ꯭ꯔꯤꯞꯀꯤ ꯑꯃꯨꯛ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯅ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯖꯔꯒꯦꯀꯣ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ